Samaram Football Club, Samaram Thobal District na sinduna, Team Tara Nipan na Group Mari Thok na Khaidokduna, Tha asigi taradagi Samaram Playground da chatharakiba. Third State Level Open Football Tournament, Samaram Trophy 2025 ki ngasi sannakhiba League Match singda, FL Manipur amasung Rani Group Angtha mai pakhre. Tournament asigi ngasi ahanba ground da Group A gi FL Manipur amasung Yaisana FC kaksingani na sannakhiba matchta, FL Manipur gi jersey number 10, Y Subas na minute nipan da goal chanduna mangzil thaduna chatki. Ikan Kanadana Yaisana FC gi jersey number 8 Susil Kumarna minitara humdoida goal ama handokpa ngamduna goal amamam manana chatki. Team manimakna goal chansinna bakana sannakhibaga loinana FL Manipur gi jersey number 11 N Pritamna minute kun plus amada goal amaga chanba ngamduna ani amada mangzil thaduna ahanba half loisinki. Ani suba half ta Yaisana FC na goal handokna bakana hotnarabasu ahenba goal amata chanba ngamkhide. FL Manipur gi jersey number 10 Y Subas amasung jersey number 5 K Wilbert na mathang sit na minute nifu amasung minute nifu mangada goal amamam ga chansin ba ngamduna Yaisana FC bu goal mari amada maithiba piki. Ani suba ground da Group C gi Rani Group Angtha na Kairak FC tenthabu goal ani sinoda maithiba pikre. Rani Group Angtha gi mai pakpagi goal singadu jersey number 17 Bruce Lee na minute kunda goal ama aduga jersey number 6 paringan bana minute nifu da goal amaga chanba ngamkhibani. Tha asigi tara mangagi nungthilpungani Group D gi Brazil FC Sangayumfam amasung FC Langmaidong anina ahanba ground da aduga nungthilpung 3 minute tara mangada Group B gi Suban FC Ngarian amasung FFCCA Angtha anina ani suba ground da sanagani.